Thauram tabiribasingbu ahanmamaktada Diamond Quiz. Thauram asida adombu taram noksabagaloinana khurumjari. Diamond Quiz. Thauram asi Manipur University ga khusamnaraga sandoksaba thauramni. Thauram asida adom su saruk yabiu. Thauram asigi leiteng adom na hapiu. Haujik ahanbada mamangi episode aduda thamjakiba wahang amadi paukhum sing hana khangminasi masigi matungda thamjakiba wahang sing asigi achumba paukhum kana na chumna pibire I haibadu mayam punna khangminasi. Mamangda thamjakiba ahanba wahangda Manipur State Constitution Act karamba chahida pass tawkhibage wahang asigi achumba paukhumna 1947 Mamangda thamjakiba anisuba wahangda ahanba Lok Sabha da Manipur dagi mahut sinkiba Member of Parliament MP ani adu kanano anisuba da thamjakiba wahang asigi achumba paukhumna innergi oina El Jugesor Singh amadi outergi oina Risangkai Singh ahum suba wahangda Meitai singi marakta ihan hana Christian on kiba misak adu kanano wahang asigi achumba paukhumna Angom Purum natragana Porom Singh of Phayeng Village Haujik mamangi episode thamjakiba wahang amadi paukhum sing punna khangminakhre masigi makha tarakpada amung lokachari thamjakiba wahang sing asigi achumba paukhum kana na chumna pibire I haibadu mayam punna amuk khangminasi Haujik ahanbada thamjakiba wahang ahum adugi manungda wahang ani phawbagi achumba paukhum kana na chumna pibire I haibadu hana amuktang khangminasi Bengi dagi Janita Yumnam Rising Sun Dresses Thangmaiban Thau Complex dagi Tiam Rajendra Luwang Wapfong Inthan Chenapati District dagi Roman Riamroy Impui Wangjing dagi Monica Ulau Awang Lekai dagi Kenananda Lairenjam Hairokpat 3 dagi Ningthaujam Luhenba Kairem Bikhok Awang Khunau dagi Amarjit Ningthauja Sangayumpam Niar Idiga dagi MD Fazur Rahman Salungpham dagi Laishram Ajoy Kairem Bikhok dagi Sunin Kumar Oinam Vidya Sagar Singh Sandapur Maning Lekai amadi Irengban Saba Lekai dagi Dinasandra Mayangbam Thamjakiba wahang ahumgi manungda ahanba amadi ahum suba wahangi pakhum sumna pibirakkiba miyoi singdi Hairok Batu Lai Mayum Lekai dagi Phundongbam Radhakanta ani subada Isok Maningdagi Inausa Huidrom amadi Thoksom Sanahanba Haujik aroibada mamangi episode thamjakiba wahang ahummaki achumba paukhum pibirakraba thamjakiba episode asigi winner sing adu kana oiramgadege habadu mayam punna amuktang khangminasi Khurai Kongpal Chingabam Lekai dagi Ahibam Rabina Kongjom Papal Laibong Lekai dagi Konjengbam Ongbi Prameshwari Komnau dagi Jiten Tongbram Sekmaijin Awang Lekai dagi Laishram Sanazawba Ching Wangjing Lamding Etiam Manak dagi Monica Arambam Irong Jeksabadagi MD Anas Sangayumpam Dam Manak dagi Sajida Sahani Golapati Maning Lekai dagi Asma Nisa Wangjing SK Lekai dagi Sarjubala Kundrakpam Khangabok Makha Lekai dagi Thoibisa Moirang Them Khangabok Lai Lamthokpham dagi Thoksom Arun Singh Moirang Santhong dagi Toijam Ongbi Sunibala Leima Salungpham Wat number 5 dagi Huirem Sarachandra Wangoi Lekphrakpam Mamang Lekai dagi Wairokpam Somendro Khangabok Moirang Pali Lekai dagi Kundrakpam Bisorjit Sangai Pro Mamang Lekai dagi Tokpam Nongthang Leima Kaksing Mayai Lekai dagi Sasikanta Yaripok Yambem Makha Lekai dagi Khumanthem Kananbala Hangul Awang Lekai near Merciful English School Hangul dagi MD Zakaria Thanga Khunjam dagi Laishram Sana Devi Cherapur Mathak Lekai Sangayumpham dagi
W Tawit Ahmad, Khangabok Mayay Lekaidagi Thoksom Kishan Singh, Sora Mamang Lekaidagi Abdul Salam, Tokpasing Haidroi Pokpi Lekaidagi Zaya Laxmi Ningthauza, Sekmaijin Mamang Lekaidagi Danabir Huidrom, Khangabok Makha Maning Lekai Part 3 Dagi Sapam Rishi Kumar, Khangabok Part 3 Makha Maning Lekaidagi Laishram Abema Janu, Khangabok Moirang Pali Lekaidagi Singsoba Thoksom, Thabalwang Matabadagi Laishram Kriti, Thiam Konjindagi Thiam Manorama, Sangayumpham Cherapur Makha near Jamida Ground Dagi Imdad, Moirang Pali Lekaidagi Sanathoi Ningthauzam, Ukhongsang Mayay Japan Lekaidagi Sanathoi Thangjam, Cherapur Salam Makok W Nazir, Nompok Sengmai Awang Lekaidagi Yumkhaibam Dayananda Ching, Yaripok Omita, Lamding Laishram Lekaidagi Zemsan Laishram, Bidyapati Ningthauzam Samaram Dagi, Zawit Ahmad, Hangul Awang Lekai Thawal District Dagi, Amadi Nauza Laikhuram Paurabi Pukri Mapal Imphal East. Tharomasibu saruk yabirakibasingbu hainingai laitana thagachaba phongdoksari. Makha tarakpa episode singdasu adumak lepa laitana saruk yabirau. Hauzik makha tarakpada Diamond Quiz ki nipugamari suba episode amuk laukhatsari. Laukhatsariba nipugamari suba episode asidagi hongna Diamond Quiz ki wahang anikhak oijaragani. Diamond Quiz Tharomasi Manipur University ga khusamnaraga sandokchaba tharomni. Tharomasi da adomsu saruk yabiu, Tharomasi gi leiteng adomna hapiu. Nipugamari suba episode asigi ahanba wahangda 1947 English samapan niputareta Manipur gi ihan hanba oina miyamda khudol tamnanaba hotnakiba maidi pakhidraba celluloid film adu kari maming kaubage wahang asi amuka hana ningsingjari. 1947 English samapan nipugatareta Manipur gi ihan hanba oina miyamda khudol tamnanaba hotnakiba maidi pakhidraba celluloid film adu kari maming kaubage. Ani suba aroiba wahangda maitai phanek mapan naibagi khoi mayek asi maitai ningthaukanagi pothokno wahang asi amuka hana ningsingjari. Maitai phanek mapan naibagi khoi mayek asi maitai ningthaukanagi pothokno. Thamjakiba wahangsing asina ngasigi oina laukhatsariba episode asigi thamjariba wahangsingni. Wahangsing asigi asumba pakhum thenglabada irai numit fawgi manungda aikhoigi leijariba mobile number 8119 872713 amuka hana ningsingjari 8119 872713 number asigi kuthangda SMS oina yohonbirau natragana aikhoigi email address diamondradiokhongjom@gmail.com hairiba email asigi kuthangdasu thamjariba wahangsing asigi paukum thabirappa yagare. Ngasigi oinadi Diamond Quiz ki ngasigi oina lokhacharibi episode asi matang asida loichanjanabigi tanja laujari. Tharomasibu saruk yabirakibasing amadi Tharomasibu haubadagi loiba phawba tabidibasingbu amuka hana thagachaba phongdoksari. Mathangi lakadori baning thokaba numin asida anauba episode amaga amuk soidana unasi. Ngasigi oinadi Tharom tabidibasingbu amuka hana khurumjari.